ꯑꯅꯤꯁꯨꯕ ꯃꯄꯣꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯅꯣꯔꯣꯛꯀ ꯆꯞ ꯃꯥꯟꯅꯔꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯕ ꯍꯥꯏꯔꯤꯕꯁꯤ ꯊꯤꯟꯊꯕ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏꯕꯅ ꯂꯩꯕ ꯍꯧꯔꯛꯄꯗꯒꯤ ꯍꯣꯠꯅꯗꯨꯅꯇ ꯂꯥꯛꯂꯤ꯫ ꯙꯔꯃ ꯑꯃꯗꯤ ꯃꯥꯏꯊꯣꯂꯣꯖꯤꯗ ꯑꯁꯤꯕ ꯃꯤ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯄꯒꯤ ꯋꯥꯔꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩ꯫ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯗ ꯑꯦꯄꯤꯛ ꯑꯣꯐ ꯒꯤꯜꯒꯃꯦꯁ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯣꯃꯣꯔ ꯈꯨꯕꯝ ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯊꯤꯕ ꯆꯠꯄꯒꯤ ꯃꯇꯥꯡꯅꯤ꯫ ꯂꯣꯔꯗ ꯚꯣꯜꯗꯦꯃꯣꯔꯠꯀꯤ ꯃꯃꯤꯡꯗ ꯚꯣꯜ ꯍꯥꯏꯔꯤꯕꯁꯤ ꯅꯥꯟꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯍꯨꯔꯥꯟꯕ ꯍꯥꯏꯕꯅꯤ꯫ ꯗꯦ ꯍꯥꯏꯔꯤꯕꯁꯤꯅ ꯐ꯭ꯔꯣꯝ ꯍꯥꯏꯕꯅꯤ꯫ ꯃꯣꯔꯠ ꯍꯥꯏꯔꯒꯅ ꯗꯦꯊ ꯑꯁꯤꯕ ꯍꯥꯏꯕꯅꯤ꯫ ꯋꯥꯔꯤꯗꯨꯗꯁꯨ ꯂꯣꯔꯗ ꯚꯣꯜꯗꯦꯃꯣꯔꯠꯅ ꯑꯁꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯇꯝ ꯆꯨꯞꯄ ꯍꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯕꯗꯨ ꯎꯠꯂꯤ꯫ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯇꯥꯏꯕꯪꯁꯤꯗꯁꯨ ꯁꯤꯕꯗ ꯉꯥꯏꯔꯤꯕ ꯍꯛꯆꯥꯡ ꯑꯃ ꯌꯥꯝ ꯏꯪꯊꯅ ꯐ꯭रीꯖ ꯇꯧꯗꯨꯅ ꯊꯝꯖꯤꯜꯍꯧꯔꯒꯗꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯗꯅ ꯊꯥꯖꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯑꯣꯁꯇꯤꯟ ꯄꯥꯋꯔꯁꯇ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯗꯗꯤ ꯀꯔꯝꯅ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯈꯟꯅꯩ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯃꯈꯥ ꯆꯠꯊꯖꯗ꯭ꯔꯤꯉꯩ ꯀ꯭ꯔꯥꯏꯑꯣꯅꯤꯛꯁ ꯑꯃꯗꯤ ꯀ꯭ꯔꯥꯏꯑꯣꯖꯦꯅꯤꯛꯁ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯗꯨ ꯍꯥꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯀ꯭ꯔꯥꯏꯑꯣꯖꯦꯅꯤꯛꯁ ꯍꯥꯏꯔꯤꯕꯁꯤ ꯒ꯭रीꯛ ꯋꯥꯍꯩ ꯀ꯭ꯔꯥꯏꯑꯣꯁ ꯑꯃꯗꯤ ꯖꯦꯅꯤꯁ ꯑꯅꯤꯁꯤꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯀ꯭ꯔꯥꯏꯑꯣꯁ ꯍꯥꯏꯕꯅ ꯀꯣꯜꯗ ꯑꯏꯪꯕ ꯑꯗꯨꯒ ꯖꯦꯅꯤꯁ ꯑꯁꯤꯅ ꯖꯦꯅꯦꯔꯦꯇꯤꯡ ꯍꯥꯏꯕꯗꯤ ꯄꯨꯊꯣꯛꯄ ꯍꯥꯏꯅ ꯍꯟꯗꯣꯛꯄ ꯌꯥꯏ꯫ ꯀ꯭ꯔꯥꯏꯑꯣꯖꯦꯅꯤꯛꯁ ꯑꯁꯤ ꯌꯥꯝꯅ ꯏꯪꯕ ꯇꯦꯝꯄꯔꯦꯆꯔ ꯄꯨꯊꯣꯛꯂꯒ ꯄꯣꯠꯆꯥꯛꯁꯤꯡ ꯀꯔꯝꯅ ꯕꯤꯍꯦꯚ ꯇꯧꯏ ꯍꯥꯏꯅ ꯊꯤꯖꯤꯟꯕ ꯂꯝ ꯑꯗꯨꯅꯤ꯫ ꯍꯌꯦꯡ ꯇꯨꯡꯗ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯑꯕ ꯀꯥꯟꯗ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥꯁꯤꯗ ꯁꯤꯕꯗ ꯉꯥꯏꯔꯤꯕ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯌꯥꯝ ꯏꯪꯊꯅ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯊꯝꯍꯧꯕ ꯑꯗꯨꯅ ꯀ꯭ꯔꯥꯏꯑꯣꯅꯤꯛꯁ ꯀꯧꯏ꯫ ꯀ꯭ꯔꯥꯏꯑꯣꯅꯤꯛꯁꯇ ꯊꯥꯖꯕ ꯊꯝꯂꯤꯕꯁꯤꯡ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯄꯥꯝꯖꯕ ꯃꯤꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯍꯩꯅꯗ꯭ꯔꯒꯁꯨ ꯏꯈꯪ ꯈꯪꯅꯔꯦ꯫ ꯀ꯭ꯔꯥꯏꯑꯣꯅꯤꯛꯁꯀꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝꯅ ꯑꯣꯞꯇꯤꯃꯤꯁꯇꯤꯛ ꯑꯣꯏꯗꯕꯁꯨ ꯌꯥꯗꯦ꯫ ꯃꯔꯝꯗꯤ ꯍꯛꯆꯥꯡ ꯑꯃꯕꯨ ꯁꯣꯛꯆꯤꯟꯍꯟꯗꯅ ꯊꯝꯂꯒ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯇꯕ ꯑꯃ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯇꯨꯡꯗꯁꯨ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯅ ꯈꯪ ꯍꯩꯕ ꯑꯃꯗꯤ ꯁꯥꯏꯟꯁ ꯆꯥꯎꯈꯠꯄꯒꯤ ꯈꯝ ꯊꯦꯡꯕ ꯊꯥꯛ ꯑꯗꯨ ꯌꯧꯒꯗꯕ ꯁꯥꯊꯤꯅ ꯋꯥꯠꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯧꯕꯗꯕꯨ ꯉꯥꯏꯔꯤ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯍꯥꯟꯅ ꯑꯣꯏꯊꯣꯛꯇꯦ ꯈꯟꯅꯔꯝꯕ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯔꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯃꯇꯝ ꯑꯃꯗꯗꯤ ꯃꯤꯍꯨꯟ ꯍꯨꯟꯕ ꯂꯦꯞꯈ꯭ꯔꯕ ꯃꯤ ꯑꯃ ꯀꯟꯕ ꯌꯥꯔꯔꯣꯏ ꯃꯤ ꯑꯗꯨ ꯁꯤꯔꯕꯅꯤ ꯍꯥꯏꯗꯅ ꯂꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯔꯗꯤꯌꯦꯛ ꯗꯤꯐꯤꯕ꯭ꯔꯤꯂꯦꯁꯟ ꯑꯃꯗꯤ CPR ꯍꯥꯏꯔꯤꯕ ꯇꯦꯛꯅꯤꯛꯁꯤꯡꯁꯤꯅ ꯀꯥꯔꯗꯤꯌꯦꯛ ꯑꯦꯔꯦꯁ ꯇꯧꯔꯕ ꯃꯤꯁꯤꯡ ꯂꯥꯏꯅ ꯀꯟꯕ ꯉꯝꯂꯦ꯫ ꯉꯁꯤ ꯉꯝꯗ꯭ꯔꯒꯁꯨ ꯅꯣꯡꯃꯗꯤ ꯉꯝꯂꯛꯈꯤꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀ꯭ꯔꯥꯏꯑꯣꯅꯤꯛꯁꯀꯤ ꯄꯥꯟꯗꯝꯁꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯦꯗꯤꯀꯦꯜ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨ ꯂꯩꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯄ꯭ꯔꯤꯖꯔꯚ ꯇꯧꯔꯒ ꯊꯝꯕ ꯑꯁꯤꯅꯤ꯫ ꯀ꯭ꯔꯥꯏꯑꯣꯅꯤꯛꯁꯇ ꯆꯦꯠꯅ ꯊꯥꯖꯔꯤꯕꯁꯤꯡꯅꯁꯨ ꯃꯁꯤ 100% ꯒꯦꯔꯦꯟꯇꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯃꯁꯤ ꯇꯨꯡꯗ ꯂꯩ ꯂꯩꯇꯦ ꯈꯪꯗꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯕꯤꯅꯤ ꯍꯥꯏꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯁꯨ ꯌꯥꯏ꯫ ꯀ꯭ꯔꯥꯏꯑꯣꯅꯤꯛꯁꯀꯤ ꯄ꯭ꯔꯣꯁꯦꯁ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯥꯡꯖꯧꯅꯅ ꯀ꯭ꯔꯥꯏꯑꯣꯄ꯭ꯔꯤꯖꯔꯚꯦꯁꯟ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯍꯧꯕ ꯃꯤꯑꯣꯏ ꯑꯃ ꯍꯦꯛ ꯁꯤꯕꯒ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯃꯅ ꯍꯛꯆꯥꯡꯗꯨ ꯎꯟ ꯃꯍꯤꯗ ꯊꯝꯒꯅꯤ꯫ ꯇꯤꯁꯨꯗ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯇꯅꯕꯒꯤꯗꯃꯛ CPR ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟꯒꯤ ꯃꯥꯁꯛꯀꯤ ꯃꯇꯦꯡ ꯂꯧꯒꯅꯤ꯫ ꯍꯛꯆꯥꯡ ꯑꯗꯨ ꯁꯤꯜ ꯇꯧꯔꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯂꯒ ꯀ꯭ꯔꯥꯏꯑꯣꯅꯤꯛꯁ ꯐꯦꯁꯤꯂꯤꯇꯤꯗꯨ ꯌꯧꯅꯕ ꯐ꯭ꯂꯥꯏꯠꯇ ꯑꯃꯨꯛ ꯄꯨꯒꯅꯤ꯫ ꯐꯦꯁꯤꯂꯤꯇꯤꯗꯨ ꯍꯦꯛ ꯌꯧꯕꯒ ꯇꯤꯝ ꯑꯃꯅ ꯍꯛꯆꯥꯡ ꯑꯗꯨ ꯍꯥꯔꯠ ꯂꯪ ꯕꯥꯏꯄꯥꯁꯀ ꯃꯥꯟꯅꯕ ꯃꯁꯤꯟ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯏ ꯆꯦꯜꯍꯟꯒꯅꯤ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟꯁꯨ ꯋꯥꯠꯇꯅ ꯊꯝꯒꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯇꯤꯁꯨꯁꯤꯡ ꯑꯥꯏꯁ ꯑꯣꯏꯅ ꯐꯝꯖꯤꯟꯈꯤꯗꯅꯕ ꯍꯥꯏꯗꯅ ꯚꯤꯇ꯭ꯔꯤꯐꯤꯀꯦꯁꯟ ꯁꯣꯂꯨꯁꯟ ꯀꯧꯕ ꯃꯍꯤ ꯑꯃ ꯀꯥꯞꯁꯤꯟꯒꯅꯤ꯫ ꯃꯁꯤ ꯇꯤꯁꯨꯁꯤꯡꯗꯨꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯁꯛ ꯃꯑꯣꯡꯗ ꯑꯀꯥꯏꯕ ꯊꯣꯛꯇꯅꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯤꯀ꯭ꯋꯤꯗ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯚꯦꯄꯔ ꯆꯦꯝꯕꯔ ꯑꯃꯗ ꯇꯞꯅ -320 ꯗꯤꯒ꯭ꯔꯤ ꯐꯥꯔꯦꯟꯍꯥꯏꯠꯇ ꯏꯪꯊꯍꯟꯒꯅꯤ꯫ ꯏꯪꯕ ꯌꯧꯔꯕ ꯀꯥꯟꯗ ꯍꯛꯆꯥꯡ ꯑꯗꯨ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯃꯍꯤꯒꯤ ꯊꯔꯃꯁ ꯃꯥꯟꯕ ꯇꯦꯡꯛ ꯑꯃꯗ ꯀꯣꯛꯅ ꯃꯈꯥ ꯑꯣꯜꯂꯒ ꯆꯥꯎꯈꯠꯂꯛꯄ ꯉꯥꯏꯗꯨꯅ ꯊꯝꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯇꯧꯅꯕꯒꯤꯗꯃꯛ ꯃꯤ ꯑꯃꯅ ꯊꯤꯒꯗꯕ ꯁꯦꯟꯐꯝꯁꯤ $28,000ꯅꯤ ꯍꯥꯏꯔꯤ꯫ ꯍꯌꯦꯡ ꯇꯨꯡꯂꯝꯆꯠꯇ ꯊꯦꯡꯅꯔꯛꯀꯗꯕ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯍꯨꯝ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯏꯪꯊꯅ ꯐ꯭रीꯖ ꯇꯧꯔꯨꯕꯗꯨꯅ ꯊꯣꯛꯍꯟꯕ ꯑꯀꯥꯏꯕꯁꯤꯡꯗꯨ ꯐꯒꯠꯍꯟꯕ, ꯑꯅꯤꯁꯨꯕꯗ ꯃꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯂꯧꯈꯤꯕ ꯂꯥꯏꯅꯥꯗꯨꯗꯒꯤ ꯂꯥꯌꯦꯡꯕꯤꯕ, ꯑꯍꯨꯝꯁꯨꯕꯗ ꯃꯤꯁꯛ ꯑꯗꯨ ꯑꯃꯨꯛ ꯅꯍꯥ ꯑꯣꯏꯊꯣꯛꯍꯟꯗꯨꯅ ꯑꯅꯧꯕ ꯃꯄꯣꯛꯇꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯍꯟꯕꯤꯕ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯐ꯭रीꯖ ꯇꯧꯁꯤꯟꯕ ꯃꯇꯝꯗ ꯇꯤꯁꯨꯁꯤꯡ ꯂꯧꯕ ꯑꯃꯠꯇ ꯌꯥꯗꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯑꯣꯏꯔꯤ꯫ ꯃꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯇꯦꯛꯅꯣꯂꯣꯖꯤ ꯂꯩꯇ꯭ꯔꯤ, ꯃꯗꯨꯒꯤ ꯁꯥꯏꯟꯁꯇꯨ ꯄꯨꯊꯣꯛꯇ꯭ꯔꯤ꯫ ꯍꯣꯏ, ꯖꯤꯕ ꯈꯔꯗꯤ ꯑꯏꯪꯕꯗ ꯐꯝꯖꯤꯜꯂꯨꯔꯒ ꯇꯦꯝꯄꯔꯦꯆꯔ ꯋꯥꯡꯈꯠꯍꯟꯕꯗ ꯀꯔꯤꯝꯇ ꯇꯧꯗꯕꯁꯨ ꯂꯩ, ꯈꯨꯗꯝ ꯑꯣꯏꯅ ꯀꯦꯅꯦꯗꯤꯌꯟ ꯋꯨꯗ ꯐ꯭ꯔꯣꯛ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯖꯤꯕꯁꯤꯡꯁꯤꯗꯤ ꯃꯗꯨꯒꯤ ꯇꯦꯝꯄꯔꯦꯆꯔ ꯑꯃꯗꯤ ꯄ꯭ꯔꯦꯁꯔꯗꯨ ꯈꯥꯡꯕ ꯉꯝꯅꯕ ꯃꯑꯣꯡꯗ ꯏꯚꯣꯜꯕ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯣꯛꯀꯤ ꯍꯥꯔꯠ ꯑꯃꯗ ꯆꯥꯡꯌꯦꯡ ꯆꯠꯊꯈꯤ꯫ ꯐꯝꯖꯤꯜꯂꯨꯔꯕ ꯍꯥꯔꯠ ꯑꯗꯨ ꯑꯃꯨꯛ ꯅꯣꯔꯃꯦꯜ ꯇꯦꯝꯄꯔꯦꯆꯔꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯇꯪꯈꯥꯏ ꯇꯥꯅ ꯆꯦꯈꯥꯏꯔꯛꯇꯨꯅ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ꯫ ꯇꯤꯁꯨꯁꯤꯡ ꯏꯪꯊꯍꯟꯕ ꯃꯇꯝꯗ ꯐꯝꯖꯤꯜꯂꯤꯕꯁꯤ ꯍꯛꯆꯥꯡꯗ ꯌꯥꯎꯕ ꯏꯁꯤꯡꯒꯤ ꯁꯔꯨꯛꯇꯨꯅ ꯑꯌꯥꯝꯕꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯑꯇꯩ ꯑꯣꯔꯒꯥꯅꯤꯛ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯡꯗꯨꯗꯤ ꯌꯥꯎꯗꯦ꯫ ꯌꯥꯝꯅ ꯑꯀꯟꯕ ꯃꯣꯂꯤꯀ꯭ꯌꯨꯂꯔ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯅ ꯁꯦꯜꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯁꯤꯍꯟꯕꯤ꯫
ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯆꯧꯕ ꯁꯤꯡꯅꯕꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯁꯨꯡꯅꯠ ꯅꯠꯇꯦ ꯑꯗꯨꯕꯨ ꯀ꯭ꯔꯥꯏꯑꯣꯅꯤꯛꯁꯅ ꯃꯥꯏ ꯄꯥꯛꯈꯤꯕꯒꯤ ꯃꯇꯥꯡ ꯈꯔꯁꯨ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯤꯖꯔꯕ ꯇꯧꯈꯤꯕ ꯊꯦꯕꯒꯤ ꯀꯤꯗꯅꯤ ꯑꯃ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯍꯥꯟꯅꯒꯨꯝ ꯃꯊꯧ ꯐꯖꯅ ꯇꯧꯈꯤ ꯃꯤꯑꯣꯏꯕꯒꯤ ꯇꯤꯁꯨ ꯑꯁꯨꯝꯅ ꯊꯝꯂꯒ ꯀꯣꯟꯅ ꯔꯤꯁꯔꯆꯇ ꯁꯤꯖꯤꯟꯅꯩ ꯊꯦꯕꯒꯤ ꯀꯤꯗꯅꯤꯗꯨꯗ ꯇꯧꯈꯤꯕꯒꯨꯝ ꯃꯤꯑꯣꯏꯕꯒꯤ ꯑꯣꯔꯒꯟ ꯑꯃꯠꯇꯗ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯈꯤꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯔꯒꯟ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕ ꯍꯥꯏꯅ ꯇꯧꯅꯔꯤꯕꯁꯤ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯏꯪꯊꯍꯜꯂꯒ ꯑꯣꯔꯒꯟꯁꯤꯡꯗꯨ ꯂꯥꯞꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯔꯤꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯑꯦꯝꯕ꯭ꯔꯥꯏꯑꯣꯁꯨ ꯑꯁꯨꯝꯅ IVF ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯊꯝꯅꯩ ꯍꯧꯖꯤꯛ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯤꯕ ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯃꯇꯝ ꯑꯃꯗꯗꯤ ꯐꯝꯖꯤꯜꯂꯕ ꯑꯦꯝꯕ꯭ꯔꯥꯏꯑꯣ ꯑꯣꯏꯅ ꯂꯦꯕꯇ ꯂꯩꯔꯝꯂꯤꯕꯅꯤ ꯀ꯭ꯔꯥꯏꯑꯣꯅꯤꯛ ꯄ꯭ꯔꯤꯖꯔቬꯁꯟ ꯇꯧꯗꯨꯅ ꯊꯝꯍꯧꯕ ꯍꯛꯆꯥꯡꯁꯤꯡ ꯅꯣꯡꯃ ꯍꯤꯡꯀꯠꯍꯟꯕ ꯑꯣꯏꯊꯣꯛꯀꯅꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕꯁꯤꯃ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯌꯥꯝꯅ ꯂꯨꯕ ꯋꯥꯍꯪ ꯑꯃ ꯍꯥꯟꯅ ꯏꯁꯥꯗ ꯍꯪꯖꯕ ꯑꯃꯗꯤ ꯆꯪꯉꯤ ꯋꯥꯍꯪ ꯑꯗꯨꯗꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯇꯦꯛꯅꯣꯂꯣꯖꯤꯗꯨ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯈꯜꯂꯁꯤ ꯅꯪ ꯃꯇꯝꯗꯨꯗ ꯍꯧꯒꯠꯂꯛꯄ ꯄꯥꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ ꯀ꯭ꯔꯥꯏꯑꯣꯅꯤꯛ ꯐꯦꯁꯤꯂꯤꯇꯤꯗ ꯂꯩꯔꯤꯕ ꯍꯛꯆꯥꯡ ꯑꯃ ꯍꯤꯡꯀꯠꯂꯛꯄꯒ ꯊꯦꯡꯅꯕ ꯌꯥꯕꯁꯤꯡꯗꯨ ꯑꯃꯨꯛ ꯚꯥꯞꯅ ꯉꯥꯏꯍꯥꯛ ꯁꯥꯒꯠꯃꯤꯟꯅꯁꯤ ꯃꯤꯗꯨ ꯍꯦꯛ ꯋꯥꯈꯜ ꯂꯥꯛꯄꯒ ꯃꯥ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄꯒꯨꯝ ꯐꯥꯎꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯇꯨꯝꯕ ꯃꯇꯝꯗꯗꯤ ꯕ꯭ꯔꯦꯟꯁꯤ ꯑꯦꯛꯇꯤꯚ ꯑꯣꯏ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠ ꯂꯦꯞꯇꯦ ꯀ꯭ꯔꯥꯏꯑꯣꯁ꯭ꯂꯤꯞꯇꯗꯤ ꯕ꯭ꯔꯦꯟꯅ ꯍꯧꯈꯤꯕ ꯃꯇꯝꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯋꯦꯔꯅꯦꯁ ꯑꯃꯠꯇ ꯂꯩꯔꯣꯏ ꯃꯇꯝ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯤ ꯑꯗꯨ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯏꯉꯥꯎ ꯉꯥꯎꯕ ꯐꯥꯎꯒꯅꯤ ꯃꯍꯥꯛꯅ ꯁꯤꯈꯤꯕꯗꯨꯒꯤ ꯃꯦꯃꯣꯔꯤꯁꯨ ꯂꯩꯔꯣꯏ ꯃꯥꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯪꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯗ ꯁꯛꯈꯪꯗꯕ ꯃꯤ ꯉꯥꯛꯇꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯍꯥꯟꯅ ꯎꯒꯅꯤ ꯃꯇꯝꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯑꯣꯏꯕꯅꯤꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯃꯉꯣꯟꯗꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛ ꯑꯣꯏꯒꯅꯤ ꯂꯣꯟ ꯍꯥꯏꯕꯁꯤꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯟꯕ ꯅꯥꯏꯕꯅꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯂꯧꯁꯤꯟꯕ ꯑꯃꯠꯇ ꯉꯝꯗꯕꯅ ꯆꯥꯡ ꯋꯥꯡꯉꯤ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯡꯁꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯕ ꯇꯥꯏꯕꯪ ꯑꯃ ꯑꯣꯏꯔꯝꯂꯅꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯍꯥꯎ ꯂꯩꯍꯟꯕꯤꯒꯗꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯍꯧꯖꯤck ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯅꯤꯁꯨꯕ ꯃꯄꯣꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯅꯣꯔꯣꯛꯀ ꯆꯞ ꯃꯥꯟꯅꯔꯕꯁꯨ ꯌꯥꯏ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯗ ꯏꯟꯚꯦꯁꯠ ꯇꯧꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯆꯤꯡꯃꯨꯛ ꯋꯥꯡꯂꯝꯗꯨꯅ ꯕꯤꯂꯤꯌꯅꯔ ꯑꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯏꯀꯣꯅꯣꯃꯤꯒꯤ ꯐꯤꯚꯝ ꯁꯥꯊꯤꯅ ꯁꯣꯛꯂꯝꯕꯗꯒꯤ ꯁꯦꯜ ꯂꯣꯏꯅ ꯃꯥꯡꯂꯝꯕꯁꯨ ꯑꯣꯏꯊꯣꯛꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯏꯟꯁ ꯐꯤꯛꯁꯟꯗ ꯎꯔꯤꯕꯁꯤꯒꯨꯝ ꯁ꯭ꯄꯦꯁꯀꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯏꯟꯇꯔꯁ꯭ꯇꯦꯂꯔ ꯇ꯭ꯔꯥꯚꯦꯜ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯌꯥꯔꯕ ꯃꯇꯝ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯇꯝꯗꯨꯒꯤ ꯃꯥꯂꯦꯝ ꯑꯁꯤ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯌꯥꯝꯅ ꯁꯣꯛꯆꯤꯜꯍꯜꯂꯕ ꯂꯩꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯜꯂꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯃꯨꯛ ꯍꯤꯡꯀꯠꯍꯟꯕ ꯉꯝꯂꯕ ꯃꯇꯝꯗꯨꯒꯤ ꯃꯥꯂꯦꯝ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯗꯕꯁꯨ ꯌꯥꯅ ꯂꯩ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯤꯗꯤꯌꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯃꯥꯕꯨ ꯎꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯈꯜ ꯑꯃꯒꯤ ꯁꯦꯂꯦꯕ꯭रिꯇꯤ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯅꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯂꯦꯕꯀꯤ ꯎꯆꯤ ꯑꯃꯒꯨꯝ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯁꯨ ꯌꯥꯏ ꯑꯅꯧꯕ ꯃꯄꯣꯛꯇꯨꯗ ꯍꯧꯒꯠꯂꯛꯂꯤꯕ ꯃꯤ ꯑꯗꯨ ꯃꯇꯝꯗꯨꯒ ꯆꯥꯅꯕ ꯁ꯭ꯀꯤꯜ ꯂꯩꯇꯕꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯦ ꯐꯪꯗꯕ ꯌꯥꯏ ꯃꯇꯝꯗꯨꯗꯗꯤ ꯃꯨꯊꯠꯈ꯭ꯔꯕ ꯂꯩꯅꯥ ꯄꯨꯔꯝꯕ ꯌꯥꯏ ꯍꯥꯏꯗꯅ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯔꯒ ꯊꯝꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯂꯩꯅꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯔꯤꯕ ꯏꯚꯣꯜꯕ ꯇꯧꯗ꯭ꯔꯕ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯗꯨꯅ ꯉꯥꯛꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯁꯤꯕꯁꯨ ꯌꯥꯏ ꯁꯦꯜ ꯂꯩꯔꯒꯗꯤ ꯀ꯭ꯔꯥꯏꯑꯣꯅꯤꯛ ꯄ꯭ꯔꯤꯖꯔቬꯁꯟ ꯇꯧꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦꯁꯨ ꯈꯪꯖꯅꯤꯡꯉꯤ ꯉꯁꯤꯒꯤ ꯋꯥꯍꯪ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯇꯦꯁ ꯇ꯭ꯌꯨꯕ ꯕꯦꯕꯤꯗꯨꯒꯤ ꯃꯃꯤꯡ ꯍꯥꯏꯕꯤꯔꯝꯃꯣ